अहानबदा अंगोमसा बिमोल अकोइजमना माकी फेसबुक अकाउंट की थगलक फोटो मयामना शेयर तौजगे अहानबदा मियाम की दमक सेमजबा मियाम की लैंगाकनी हायरगा मियाम अखोइना मिखलगे खुथांगदा सेंजाव पाइबा सनिंगहनबा मिडलमैन लेपाक मियाम की सेल थुमदगी हुरानबा खप्पा पब्लिक एक्सचेकर फंडगी लनाई सिजननबा परसेंटेज कक्पा हुरानबा हुरान चिंथी तौबा लम्हेनबा मिहाटपा गुंडा तौबा मियोइसिंगदा लैंगाक सिनगे दुगा पॉलिटिक्स फते मोटली हैबा वाखुलोनसी कदाइदनोमदी सोइब्रा अखोई खनफम थोई अमरोमदना तोपा थजनिंगरिबा पावमना लोकसभा इनर मणिपुर पार्लियामेंटरी कंस्टिट्यूएंसी की ओइना एसोसिएट प्रोफेसर JNU दा ओरिबा बिमोल अकोइजमबु इंडियन नेशनल कांग्रेस की टिकेट मेरे ओइना ngasi लाथोकलबा यारी म्याम पुना नौबा अपडेट ngamiनसी पन्नम पाउसेरी की मरुएबी ई पाउसिंग खुंगसरगा मणिपुर टॉप चैनल की मेकेडी की म्यामना थमजगी अहानबदा इम्फाल ईस्ट पुलिस ना खुलाई क्या फगत पंगमख्रे इम्फाल ईस्ट डिस्ट्रिक्ट की अपुनबा पुलिस टीम अमाने इम्फाल ईस्ट डिस्ट्रिक्ट अमदी कांगपोकपी डिस्ट्रिक्ट अनि की मरकता लैबा मफमसिंगदा पाकसना थीबुहुमबगी थबक सथबदा खुसु खुलाई क्या फगत पंगमख्रे एसपी इम्फाल ईस्ट के मेगाचंद्र की मियंग मखारी एडिशनल एसपी ऑप्स केस हेरोजत की पाउता मतुक ngasi CDO इम्फाल ईस्ट यूनिट की इंस्पेक्टर केस हेनरी ने लुसिंगदुना CDO इम्फाल ईस्ट यूनिट SDPO लमलाई की टीम OC माफाउदाम पुलिस स्टेशन अमसुम रिजर्व लाइन की अपुनबा कांगबुना सोंगफिल लाइखोंग सिंगसांग परिंग थीबु हुमबगी थबक सतकी थीबु हुमबा अदुदा फिट तरुक सांगबा पोम्पी अमा फिट अहुम सांगबा पोम्पी अमा रेडियो सेट अनि कंट्री मेड लॉन्चर की लाइफ राउंड तरेट AK-47 राइफल मरु तरेट कापथोखरबा SL अमदी 308 की अहांगबा तोकनिंग कुनगनिपान कापथोखरबा कंट्री मेड लॉन्चर केस अमा फगत पंगमकी टीमसना मखाताना कांगपोकपी डिस्ट्रिक्ट की कैथेल मानबी अमदी लेखोंग विलेज की मरकत लैबा नुंगमानबी फैजा खुलदा थीबु हुमबगी थबक सथबदा इंसस राइफल मरु अमा मैगजीन यावना 303 राइफल अमा मैगजीन यावबा कंट्री मेड 9mm पिस्तौल अमा हैंड ग्रेनेड अनि 303 राइफल की ब्लैंक लाइफ एमुनेशन कुनगनिपान 303 राइफल की एम्प्टी केस यांखैगमपन 12 बोर की एम्प्टी केस तरु कैनवुड वायरलेस सेट अहुम टियर स्मोक सेल तरे टियर स्मोक सॉप नोस मरी स्टन सेल अमा 2-inch मोटर फिन अमा AK-47 राइफल मैगजीन अमा 161 MK अहुम अमदी MK अमगी फ्यूज कैप मरी फगतकी फगलबा पुलम सिंगदु मफाउदाम पुलिस स्टेशन मखाताबो आइन गोयबा थबक लोखनबा खुशिनखरे अतोप पावमना सेमिनिस्टरना MMA चैंपियन सुंगरे कोरेन तराम ओखरे मणिपुर की चीफ मिनिस्टर एन बिरेना मिक्स मार्शल आर्ट्स MMA चैंपियन सुंगरेन कोरेन बु तराम ओखरे सुंगरेन कोरेन हंदक पांगथोकिबा मैट्रिक्स फाइट नाइट MFN की इंटरिम बैंटम्स विद चैंपियन की टाइटल लौकिबने ngasi CM secretary ta pangthukiba korean bu taram okpagi thoram aduga mari leina chief minister na sungreng korean na MMA fighter sina pi kiba singtha ningai phongtokhi MMA fighter sina ma ki mai pakpagi championship bel adu ma ki maramdam istita kathokiba sina top singtha ne oiba mafum amakalle panbaya badi korean na MFN की बात लोयरब मतुंग प्राइम मिनिस्टर नरेंद्र मोदी की पुनिंग सिंगसिलदुना स्टेट असिदा हौजिक ओरिब तंगदु लैताद्रब फिबम सिदा प्राइम मिनिस्टर न मियेंग संगबिदुना मौसागी फिबम हंजिलंगनबा थबक पैखतपिउ हाइना तक्सिनखिबनि अतोप पावमना बॉम लंगसिंदुना अकी अखंग पीब पांगदब थवोंगनि थासी की हौखिबा सचत तरेता फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स की प्रेसिडेंट थोइदिंग मनिहार की युमना सकंगनब सिंगना बॉम लंगसिलंबगी थवोंग अदु निंगोल क्लब हाइरोंगना अकन ममोंग यानिंगदब फुंगदोरखली क्लब असि की प्रेसिडेंट सोफिया खुंदोंगबमना थदोरकपा सिरोलमदा बॉम लंगसिंदुना मियामना अकी अखंग पीबगी थवोंग अदुबु पांगदबगी थवोंगनि हाइरदुना फोक्स की प्रेसिडेंट असि मियामगी थबक थौगाय कया चेन चोंगदुना चाब मसेत तुम मसेत तौदुना मियाम येफनबगी दमक थबक थरम क्या सोक थब नायदना होटनदुना लाक्लिबा मिसा अमनि मणिपुर की इशू क्या मंजिल थाना थौदांग लौदुना मणिपुर अपुनबगी सक्तम कायदनबा मणिपुर की ngamkhoi सिंगनरप क्या थेंगनदुना पुन हिंगमिनबा पुन लैमिनबा हाइबा वखलोंदा येलो फुरुप सिंग येफनबा अहिंग नुंथिल नायदना होटनरिबनि
ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯐꯤꯚꯝ ꯑꯃꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯁꯤꯗꯁꯨ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯌꯦꯜꯂꯞ ꯐꯨꯔꯨꯞꯁꯤꯡꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯤꯕꯅꯣ? ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯃꯈꯥ ꯇꯥꯅ ꯀꯤꯌꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯒꯅꯨ, ꯂꯣꯏꯅꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯃꯃꯥꯡꯗꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯒꯤ ꯑꯣꯐꯤꯁꯇ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯀꯨꯜ, ꯗꯨꯀꯥꯟ, ꯌꯨꯝꯅꯆꯤꯡꯕꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ, ꯀꯤꯌꯟ ꯈꯪꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯔꯒ ꯂꯣ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯄꯒꯤ ꯈꯨꯗꯝꯂ? ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯇꯅꯕ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯃꯇꯝ ꯆꯥꯅ ꯊꯤꯡꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕꯁꯤꯡ ꯅꯤꯡꯇꯝꯅ ꯊꯕꯛ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇꯅ ꯀꯤꯌꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯍꯟꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯇꯤꯛ ꯆꯥꯗꯕ ꯁꯦꯟꯐꯝ ꯊꯥꯗꯣꯛꯎ ꯃꯩꯔꯥ ꯄꯥꯏꯕꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁꯤꯗꯕ ꯃꯄꯨ ꯑꯦꯂꯥꯏꯁ ꯊꯣꯏꯕ, ꯆꯤꯐ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯪꯕ ꯑꯃꯗꯤ ꯀꯦꯗꯔ ꯑꯃꯒ ꯄꯨꯟꯅ ꯃꯤꯑꯣꯏ 3 NIAꯅ ꯐꯥꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯣꯁꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ NIAꯅ ꯀꯦꯗꯔ 3 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯎ ꯍꯥꯏꯅ ꯍꯩꯔꯣꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯔꯤꯇꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀꯟꯚꯦꯅꯔ ꯊꯣꯛꯁꯝ ꯁꯟꯙꯦꯔꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯈꯨꯌꯦꯛ ꯄꯤꯅꯔꯤꯕ ꯏꯆꯥꯁꯤꯡ NIAꯅ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯔꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯆꯥꯁꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯅꯦ ꯇꯥꯅ ꯏꯁꯥꯒꯤ ꯏꯔꯩꯀꯥꯏ ꯈꯨꯜ ꯉꯥꯛꯆꯕ ꯉꯝꯂꯣꯏ꯫ ꯑꯊꯨꯕ ꯃꯇꯝꯗ NIAꯅ ꯐꯥꯖꯤꯟꯈꯤꯕ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯂꯩꯉꯥꯛꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯤ꯫ ꯂꯝꯗꯝ ꯑꯁꯤ ꯏꯪ ꯆꯤꯛꯄ ꯐꯤꯚꯝꯗ ꯍꯟꯖꯤꯟ ꯍꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯈꯤ꯫ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅ ꯁꯤꯜꯂꯒ ꯆꯠꯈꯤꯕ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ NIAꯅ ꯐꯥꯖꯤꯟꯈꯤꯕ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ NIAꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ, ꯃꯈꯥ ꯇꯥꯅ ꯈꯨꯜ ꯉꯥꯛꯄ ꯐꯥꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯜꯂꯥꯎꯁꯤꯡꯁꯨ ꯂꯥꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯏꯊꯧ, ꯀ꯭ꯌꯥꯝ ꯁꯤꯐꯥꯏ, ꯍꯧꯈꯥ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯈꯨꯅꯧꯒꯤ ꯀ꯭ꯂꯕ 19ꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯁꯤꯜꯂꯒ ꯑꯦꯄꯦꯛꯁ ꯕꯨꯗꯤ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯁꯨ NIAꯅ ꯀꯦꯗꯔ 3 ꯐꯥꯖꯤꯟꯈꯤꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯦꯁꯃꯤ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯤꯡꯊꯅꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯎꯈꯠ ꯂꯝꯕꯤ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯌꯣꯛꯈꯠꯄꯒꯤ ꯆꯥꯡ ꯋꯥꯠꯄ ꯑꯃꯗꯤ ꯆꯤꯡꯊꯤꯅꯕꯒꯤ ꯆꯥꯡ ꯋꯥꯡꯂꯛꯄ ꯑꯁꯤꯅꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ S. ꯃꯪꯒꯣꯜꯖꯥꯎꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯂꯩꯕ ꯏꯃꯥ ꯃꯟꯁꯀꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯥꯛ ꯁꯤꯅꯦ ꯑꯦꯋꯥꯔꯗ 2024ꯗ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯐꯤꯂꯝꯗ ꯕꯦꯁ ꯑꯦꯛꯇꯔ ꯐꯤꯃꯦꯜ ꯅꯣꯔꯊ ꯏꯁꯠꯀꯤ ꯃꯤꯡꯊꯣꯜ ꯐꯪꯂꯛꯈ꯭ꯔꯕꯤ ꯔꯦꯁꯃꯤ ꯁꯣꯔꯥꯏꯈꯥꯏꯕꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯣꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ S. ꯃꯪꯒꯣꯜꯖꯥꯎꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗ, ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯗꯨꯀꯦꯁꯟꯒꯤ ꯂꯝꯗ, ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯥꯔꯇꯤꯁꯀꯤ ꯂꯝꯗ ꯑꯃꯗꯤ ꯑꯇꯩ ꯁꯤꯟꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯀꯌꯥꯅ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ꯫ ꯂꯥꯟ ꯉꯥꯛꯂꯤꯕꯁꯤꯡꯅ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯥꯔꯠ ꯐꯣꯔꯝ ꯀꯌꯥꯕꯨ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯌꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄ ꯊꯣꯛꯏ꯫ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯐꯝ
ꯂꯥꯎꯊꯣꯛꯈꯤꯕꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯁꯤꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯃꯤꯟꯅꯁꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯊꯥꯒꯠꯄꯗ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯄ꯭ꯔꯛ ꯁꯤꯅꯦ ꯑꯦꯋꯥꯔꯗ 2024ꯗ ꯕꯦꯁ ꯑꯦꯛꯇꯔ ꯐꯤꯃꯦꯜ ꯅꯣꯔꯊ ꯏꯁꯀꯤ ꯃꯤꯡꯊꯣꯜ ꯐꯪꯂꯛꯂꯕꯤ ꯏꯆꯥꯅꯨꯄꯤ ꯔꯦꯁꯃꯤꯕꯨ ꯏꯄꯥꯛ ꯐꯤꯂꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯍꯥꯏꯕꯁꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯇꯨꯅ ꯑꯦꯋꯥꯔꯗ ꯐꯪꯂꯛꯄꯗ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯏꯄꯥꯛ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔꯁ ꯑꯣꯏꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯋꯥꯔꯜꯗ ꯑꯦꯛꯁꯄ꯭ꯂꯦꯟꯁꯟ ꯄꯤꯛꯆꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯣꯡꯊꯥꯝ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯄꯥꯛ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯑꯃꯗꯤ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯑꯣꯁꯤ ꯃꯩꯔꯥꯁꯨ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯈꯤ ꯄꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯔꯥꯏꯕꯥꯛ ꯊꯤꯔꯕꯁꯤꯡꯒꯤ ꯑꯈꯟꯅꯕ ꯄꯦꯀꯦꯖ ꯂꯥꯎꯊꯣꯛꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯝꯗꯝꯁꯤꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥ ꯂꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯨ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ 35ꯃꯨꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯝꯖꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ ꯈꯜꯂꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯥ 12ꯅ ꯆꯍꯤ ꯑꯃ ꯁꯥꯔꯤꯕ ꯊꯥ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩꯁꯤꯡꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯂꯝꯇꯥ ꯊꯥꯒꯤ 15ꯅꯤ ꯄꯥꯟꯕꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯄ ꯌꯥꯎꯁꯪꯒꯤ ꯄꯟꯕ ꯌꯥꯏ ꯃꯁꯤ ꯅꯠꯇꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯒ ꯆꯥꯟꯅꯔꯕ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯁꯨ ꯑꯃꯅꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯁꯤꯗꯤ ꯑꯀꯛꯅꯕ ꯊꯥ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯡꯊꯣꯛꯅꯕ ꯀꯨꯝꯍꯩ ꯑꯣꯏꯗꯕ ꯃꯔꯝꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯀꯥꯡꯕꯨ ꯑꯃ ꯍꯦꯛꯇ ꯀꯧꯔꯒ ꯁꯥꯟꯅꯍꯟꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯔꯤba ꯃꯃꯤꯒꯤ ꯀꯨꯝꯍꯩ ꯁꯤꯅꯦꯃꯥ ꯑꯁꯤꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯅꯥꯏ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡꯗ ꯀꯥꯞꯂꯒ ꯂꯅꯥꯏ ꯑꯣꯏꯅ ꯌꯦꯡꯅꯤꯡꯕ ꯀꯌꯥꯅ ꯌꯦꯡꯅꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯐꯝꯕꯥꯛꯀꯤ ꯀꯨꯝꯍꯩ ꯗ꯭ꯔꯃꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯥ 10 ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯌꯦꯡꯅꯗꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯨꯛ ꯄꯜꯂꯨꯗ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯂꯨꯔꯕ ꯂꯥꯟ ꯑꯁꯤꯅꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩꯁꯤꯡꯒꯤ ꯅꯥꯠꯀꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯨꯀꯤ ꯃꯤꯐꯠꯇꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯅꯈꯤꯗ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯇꯩꯁꯤꯡꯒꯤ ꯅꯥꯠꯀ ꯁꯥꯒꯣꯟꯅꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯄꯥꯡꯊꯣꯛꯇꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥꯃꯨꯛꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ 10 ꯍꯦꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯀꯌꯥꯃꯨꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯄ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯃꯤꯌꯥꯝꯅꯁꯨ ꯍꯟꯗꯛꯀꯤ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯑꯃꯗꯤ ꯄꯥꯡꯊꯣꯛꯇꯅꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯀꯌꯥꯃꯨꯛ ꯄꯥꯎꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗ ꯐꯣꯡꯅꯔꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯕꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯖꯗ꯭ꯔꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯃꯤꯔꯣꯜꯂꯕꯤ ꯉꯥꯛꯇ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯧꯁꯤꯡꯅ ꯃꯈꯣꯏꯅ ꯅꯧꯅ ꯐꯪꯖꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯟꯕꯗ ꯑꯃꯝꯕ ꯂꯝꯕꯤ ꯑꯣꯏꯅ ꯎꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯡ ꯇꯥꯅꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯝꯅꯤ ꯃꯔꯝꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯊꯤꯔꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯩꯀꯩ ꯏꯪꯈꯣꯜꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯅꯧꯅ ꯐꯪꯂꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯀꯔꯝꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯔꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯒꯗꯒꯦ ꯈꯟꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥꯅ ꯀꯣꯛꯊꯛꯇ ꯅꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯗꯒꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯅꯪꯂꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯌꯨꯝ ꯃꯩꯀꯩ ꯑꯃꯗꯤ ꯏꯪꯈꯣꯜ ꯂꯩꯇ꯭ꯔꯕꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯄꯦꯀꯦꯖ ꯈꯔ ꯄꯤꯅꯕ ꯄꯣꯔꯝ ꯌꯥꯠꯂꯒ ꯃꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯟꯖꯤꯟꯕ ꯉꯝꯅꯕ ꯇꯉꯥꯏꯐꯗꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯈꯪꯗ꯭ꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯃꯔꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯏꯪ 2023ꯒꯤ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯇꯦ ꯑꯃꯗꯤ
ꯃꯔꯥꯏꯕꯛ ꯊꯤꯔꯕꯁꯤꯡꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛꯅ ꯄꯦꯀꯦꯖ ꯈꯔ ꯂꯧꯊꯣꯛꯄ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ